नमा लेबा कलरो लाओ हाइदना पौथोले हायरगा फुन ngaपने हायना बंकर मचा मचा सारगा तया ngaghanba aduga isa singina lanpham khudimakta satpa matamda maya paidi oiba ima ibe lakhoina upai leitabani nei sai chi senaba so papan ba yade ko haidar khangjet masi lang chelaga boksela ma chelaga lanpham khudimi aduga tamare apokcha khaile tamare to kujiman tabi da tamare adu tawre tong law da tamare hade matamde ko nupi singina hana mangin khari to karigi nate ai di upai leijadabani na isa singa do soi ngamdanaba soktanaba isa sing sibe yade solak palak pataraga su isa singa do phase piau na ba doctor da puna na ba damak tai koi ledi tawki ngakani matam do da sijin na ba yadraba kai koi sijin na bidraba protection tawki draba idam da manipur kandi na makana ba ungi draba matam do da ai ne eti isa singa sibu ai di isa singa do hamung dagi kauthok ta lari pa pham dagi kauthok ta na hosen dagi kauthok le haraga nama laiba kaloina kalandraga ngasina hariba pyar matam da pyar run percent run thamba matam da su hariba eti singna pai ba kulai sing maram chadna kulai lakhi ba kulai pikhalak ta ba yade haidna sarkar sina hayang padagi matam da percent run di matam da governor na leader boy banina governor ka yanagi ba waron ni matungina kulai singa do eti na gari mapot tauraga thingat pa matam da maira pai bi ko su yauki aduga khunna paisa singna village ko thora volunteer singna pairam ba kulai singa du su ai ko na khongba laga maira pai bi ko isa yauri bani khongba laga asing gomti le araga anaga nak da lai ba police station singda loina mak sinaki sumaina kulai su yaudra ba matungda ai ko gi iram dam sining thau pandana la ko lam dam ni aduna hariba sarkar ama leitaba yade proper government ama leibiu haina aikoina proposition kaya tawraba matungda usina sina sarkar semagni sarkar ama leirabanina mapi mapa palabanina kharadi shanti la ani kai ki togi badu semjin sajin birani ane khalui adubu maigai mari dai koi sanghande kuki narco terrorist singna nongmai paidna mi hat pa chukle betama mai dai da mu hat naga da mu hat jinga tamba no sia ali khena halaga thamba singna mi hat pe yai ai koi khulai di phi phengli oina thamga dabani kaphan ga dabani haibagi run da thambi ba aduga ai koi gi ma tampa ki lamdana nongmai pairam ba matam do isa gi iram dam kanana bagi protect tawnana bagi damakta pairam ba nongmai sing adu lakhat pasu loi gra kanda mi sing adu phaw kana hong ba saw kana pairam ni kana yauram me haidna pangpha da phagalak pase asidi ai koi maira pai bi oiriba mama oibi koi bu usit thoi dabani pali ba sarkar india government amadi state government ani sina chungsin na re haraga tampak ta leiriban bi pung khudi mak se makhong makot punsil le haraga pulap na pharaga ngayok sa pudanga yok pum na jopi re adugi matungda ang so pharaga chaning matam da makka agana kuki naga halaga kuki na sakhalai duni thonga ga pichara iduni aduna karam oire haraga koi hujiti mama boy bi koi na thong bi sa sing iramdam nama leiba ka lorau haina kallu ba isa sing ado sola banina ngasi ai koi di lem nam thara roi isa sing di mahutta maira pai bi thoi ba koi di nai ben mayam manipur di nupi kuding mak se phabi ro masi pha ba ngamdraga di sarkar play bagi belu su lai roi aduna ai koi phajin gi ba eti gi angang sing ado quran banate upai lai ra madam da bari kutu patu ka nongai ga bonga panaba yabro yarakta banina apai ba ka po yada ba sidina ba idana jonga dubi kon bo ko laga lai khiba ai koi na hamjaru ba matam da defense tawiyo protect tawiyo ai koi kan biyo haidana hajaru ba matam da order phangde haida india government gi order pirakte manipur sarkar no order pirakte hai ki maram aduna order du pidraga di order pi ba ngai ngai da idam da ma ko di tum dore isa isu ja horai ba generation kaya si mang batare adu oi batara di apang la aga apang hu bo ma kai no mai do lauraga ai koi na bi idam dam kan na ba dam to protect tau ki bani protect tau ba matam da no mai pai ba kari gi no na phadraga loi graba matam da sijin na ba ya ba matam da thang do athau ba thang ne na ujau ka gan na manipur kal halloga hokjin na ma koi sarkar si kai da na sachan tau da lai ra ba matung da sijin na ba ya da ba thang do kai lai gi ma ya tara kan da kang ka thang oi na lai ba sijin na ba ya da ba phagat manghan ba gumna eti puna ma phagat ke tau rai ba tharai ba
luhonggadoriba angang kayagi matik sentimental oiramgani asigumba pathonghokdaba sarkar se athuba matamda khudamagtada angang phagiba eti sing thadorkadabani eti karigumba thadokdaba taragadi manipurda lairiba nupi mayam asina koi mahumda saithiladi khoyam humsilaga kari thokani haibado sarkar sina khampham thoi haibo khomse appeal tawje eti baba kudakta